ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯨꯄꯥ ꯃꯟꯕꯤꯒ ꯍꯩꯅꯥ ꯃꯅꯥꯒ ꯇꯧꯒꯦꯀꯣ. ꯍꯩꯅꯥ ꯃꯅꯥꯁꯦ ꯈꯔꯗꯤ ꯂꯧꯔꯦ. ꯁꯤꯒ ꯂꯩꯔꯦꯀꯣ ꯃꯅꯨꯡꯗ. ꯁꯦ ꯍꯩꯅꯥ ꯃꯅꯥꯅꯤ. ꯍꯩ ꯃꯅꯥꯁꯤꯒꯀꯣ ꯌꯦꯡꯁꯤ ꯃꯌꯥꯝ. ꯁꯦ ꯍꯩꯅꯥ ꯃꯅꯥꯅꯤ. ꯍꯩꯅꯥ ꯃꯅꯥꯁꯤꯒ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯀꯃꯦꯟꯇ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ. ꯃꯌꯥꯝꯗꯗꯤ ꯄꯥꯟꯒꯁꯨ ꯈꯔ ꯊꯣꯡꯒꯦꯀꯣ ꯃꯌꯥꯝ. ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ. ꯂꯥꯏꯚꯅꯤ ꯑꯩꯅ ꯊꯥꯔꯤꯁꯦ. ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯑꯩ ꯂꯥꯏꯠꯁꯨ ꯊꯥꯜꯂꯛꯈꯤꯒꯦ. ꯃꯌꯥꯝꯁꯤꯅꯤ ꯑꯃꯨꯛꯇꯪ ꯃꯟꯒꯦ. ꯃꯔꯨꯝ ꯆꯪꯉꯦ ꯂꯣꯏꯅ. ꯑꯗꯨꯅ ꯃꯕꯨꯛꯀ ꯃꯦꯠꯇꯁꯨ ꯌꯥꯏꯗ. ꯃꯔꯨꯝꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯨꯗꯦ ꯍꯥꯏꯇꯥꯔꯦ. ꯃꯌꯥꯝ ꯎꯕ꯭ꯔꯥ? ꯄꯨꯊꯤ ꯑꯃ ꯌꯥꯎꯔꯝꯃꯦ. ꯄꯨꯊꯤꯁꯦ ꯃꯔꯨꯝ ꯆꯪꯉꯦ. ꯃꯕꯨꯛꯀ ꯃꯦꯠꯂꯅꯨ ꯄꯥꯝꯃꯨꯏ. ꯃꯔꯨꯝ ꯆꯪꯉꯦ. ꯃꯌꯥꯝꯗ ꯑꯣꯏꯗꯤ ꯆꯥꯝꯃꯨꯔꯁꯤ. ꯉꯁꯥꯏꯒꯤ ꯀꯣꯟ ꯐꯦꯡꯒꯗꯕꯁꯨ ꯈꯔ ꯂꯩꯔꯝꯃꯦ. ꯃꯌꯥꯝ ꯑꯋꯥꯕꯤꯅꯤ. ꯃꯌꯥꯝ ꯂꯥꯏꯚꯇ ꯂꯥꯛꯑꯣ. ꯂꯥꯏꯚ ꯊꯥꯖꯔꯤꯌꯦ. ꯕꯤ ꯁꯔꯃꯒꯤ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯑꯣ ꯃꯌꯥꯝ. ꯕꯤ ꯁꯔꯃꯒꯤ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯑꯣ. ꯕꯤ ꯁꯔꯃꯒꯤ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯑꯣ. ꯃꯌꯥꯝꯁꯤꯅꯤ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯁꯦ. ꯑꯩꯈꯣꯏꯅ ꯐꯦꯡꯕ ꯆꯥꯝꯕ ꯂꯣꯏꯅ ꯊꯣꯛꯄ. ꯀꯅꯥ ꯂꯥꯛꯑ ꯐꯦꯡꯗꯣꯏꯅꯣꯕ ꯁꯤꯕꯨ? ꯅꯠꯇ꯭ꯔꯣ ꯃꯌꯥꯝ? ꯀꯅꯥ ꯂꯥꯛꯑ ꯐꯦꯡꯗꯣꯏꯅꯣ? ꯀꯅꯥ ꯂꯥꯛꯑ ꯐꯦꯡꯗꯣꯏꯅꯣꯕ? ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯋꯥꯏꯗ. ꯁꯤ ꯑꯝꯇ ꯆꯥꯝꯊꯣꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ? ꯃꯌꯥꯝ ꯈꯤꯇꯪ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯋꯥꯔ ꯂꯩꯔꯦ. ꯑꯗꯨ ꯃꯅꯨꯡꯗ 5Gꯁꯦ ꯐꯥꯗꯕꯅꯤꯅꯅꯦ ꯑꯋꯥꯕꯅꯤ. 5Gꯗꯤ 5Gꯅꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ. ꯃꯣꯕꯥꯏꯜ ꯂꯩꯅꯦꯕ ꯑꯩꯅ ꯂꯧꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ. थोंबा होरगने को मैम थोंबा मतलब चांबा होरगने हाँ मैम पमन बेनी को उबरा से ये असामिस मरवंद करी को हंगे असामिस मरवंद से ओरे मैम उबरा पमन बेनी को चांदोकी आजा प्रेस पूरा फ्रेश नहीं जौने अंगल लगे को पूरा फ्रेश नहीं है मैम से उबरा वहाँ से एकदम रूपा का कलर है. पूरा रूपा. क्या कलर है? बहुत बढ़िया. ये देखो
ꯃꯔꯨꯝꯁꯨ ꯆꯪꯉꯦ ꯑꯗꯣ ꯈꯇꯪ ꯈꯇꯪ ꯑꯃꯨꯕꯁꯦ ꯑꯩꯅ ꯋꯥꯈꯜꯁꯦ ꯆꯤꯡꯅꯔꯤꯕ ꯃꯌꯥꯝ ꯀꯩꯅꯣ ꯈꯥꯒꯗ꯭ꯔꯥ ꯁꯤꯅꯤꯗ ꯈꯪꯉꯕ ꯌꯥꯝꯅꯒ ꯆꯥꯝ ꯌꯥꯄꯣꯟꯇꯦ ꯃꯍꯥꯎꯗꯤ ꯑꯗꯨ ꯁꯤꯖꯟꯅꯤꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯃꯌꯥꯝ ꯊꯪꯅꯕꯗ ꯍꯥꯏꯕꯗꯤ ꯅꯛꯄꯗ ꯂꯩꯕ ꯃꯤꯒ ꯌꯥꯎꯔꯒꯗꯤꯀꯣ ꯃꯌꯥꯝ ꯂꯩꯕ ꯂꯥꯛꯑꯣ ꯁꯟꯗꯥ ꯋꯥꯏꯔꯝꯗ ꯂꯨꯄꯥ ꯆꯥꯝꯃ ꯈꯛꯇꯅꯤ ꯏꯁꯩꯁꯦ ꯑꯗꯣ ꯌꯦꯡꯉꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯗꯤ ꯂꯥꯛꯀꯅꯨꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒ ꯑꯩꯈꯣꯏ ꯁꯨꯇꯤ ꯂꯩꯔꯤꯃꯤ ꯀꯥꯏꯅ ꯗꯤꯄꯣꯜ ꯕꯤꯂꯣꯝꯗꯒ ꯉꯥ ꯂꯩꯕ ꯂꯥꯛꯀꯅꯨ ꯌꯥꯝꯅ ꯇꯥꯡꯉꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯃꯤ ꯇꯤꯟꯐꯝꯅꯦꯕ ꯈꯪꯉꯕ ꯗꯤꯄꯣꯜ ꯕꯤꯜ ꯍꯥꯏꯁꯦ ꯑꯗꯨꯗꯨꯅ ꯉꯥꯗꯣ ꯇꯥꯡꯉꯤꯕ ꯃꯌꯥꯝ ꯈꯪꯉꯕ ꯄꯩꯁꯥ ꯄꯥꯏꯕ ꯈꯣꯠꯄ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤ ꯂꯨꯍꯣꯡꯕ ꯃꯤꯁꯤꯡ ꯃꯌꯥꯝ ꯀꯣꯏꯔꯛꯑꯦꯕ ꯈꯪꯉꯕ ꯑꯗꯨꯗꯨꯅ ꯇꯥꯡꯉꯤꯅꯦꯕ ꯈꯪꯉꯕ ꯗꯤꯄꯣꯜ ꯕꯤꯜꯒꯤ ꯉꯥꯁꯤꯡꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯤꯖꯍꯜꯂꯒ ꯄꯨꯔꯥ ꯐ꯭ꯔꯦꯁꯅꯤꯀꯣ ꯃꯌꯥꯝꯁꯦ ꯄꯥꯟꯒ ꯊꯣꯡꯉꯗꯤ ꯍꯥꯎꯒꯗ꯭ꯔꯥ ꯍꯩꯅꯥꯒ ꯊꯣꯡꯉꯗꯤ ꯍꯥꯎꯒꯗ꯭ꯔꯥ ꯃꯌꯥꯝ ꯀꯃꯦꯟ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯃꯦꯟꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯃꯦꯟ ꯑꯃꯕꯨ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯌꯥꯝꯁꯤꯅꯤ ꯀꯣꯟ ꯐꯦꯡꯕꯒꯤ ꯂꯣꯏ ꯅꯥꯏ ꯂꯩꯇꯦ ꯍꯦ ꯄꯨꯟꯁꯤ ꯃꯩ ꯍꯧꯒꯠꯂꯒꯦ ꯃꯌꯥꯝ ꯁꯦ ꯄꯥꯃꯥꯟꯕꯤ ꯊꯣꯡꯕꯒꯤ ꯑꯥꯏ ꯑꯦꯝ ꯔꯦꯗꯤ ꯍꯩ ꯀꯩꯅꯣ ꯃꯈꯦꯠꯁꯤꯁꯨ ꯀꯔꯤ ꯃꯈꯦꯠꯅꯣꯅꯦ ꯊꯩ ꯕꯥꯂꯣꯔ ꯃꯦꯁ ꯌꯦꯁ 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 ꯃꯌꯥꯝ ꯂꯥꯛꯑꯣ ꯎꯠꯂꯛꯀꯦ ꯃꯈꯦꯠꯁꯤꯅꯅꯦ ꯀꯗꯔ ꯇꯧ ꯂꯩꯔꯦꯕ ꯈꯪꯉꯕ ꯁꯦ ꯂꯥꯏꯐꯁꯦ ꯁꯤꯗꯒꯤ
생으로 예, 루파만 비트 예, 루파만 비니면 파자드라면 예, 면 또는 라이브 때 딱 보인 다져라버니 면 루파만 비 ꯃꯌꯥꯝ ꯂꯩꯅꯤꯡꯕ ꯆꯥꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯤꯒ ꯂꯥꯛꯑꯒ ꯂꯩꯕ ꯌꯥꯅꯤ ꯑꯗꯨꯒ ꯕꯠ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯗꯤ ꯂꯩꯕ ꯂꯥꯛꯀꯅꯨꯀꯣ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ ꯀꯩꯀꯥ ꯁꯨꯇꯤ ꯅꯨꯃꯤꯠꯅꯤꯅ ꯐꯖꯅ ꯃꯤꯁꯤꯡ ꯀꯣꯏꯅꯔꯛꯑꯦꯕ ꯀꯥꯏ ꯀꯥꯏꯗꯒꯤ ꯈꯪꯕ ꯑꯗꯨꯗꯨꯅꯅꯦ ꯈꯪꯕ ꯉꯥꯁꯤꯡꯁꯤꯁꯨ ꯉꯥ ꯌꯣꯜꯂꯤꯕ ꯃꯤꯁꯤꯡ ꯐꯛ ꯍꯥꯏꯅ ꯍꯦꯛꯇ ꯇꯥꯡꯈꯠꯈꯤꯕ ꯈꯪꯉꯕ ꯍꯩ ꯆꯥꯛꯁꯤꯗꯤ ꯐꯛꯄ ꯌꯥꯔꯦꯍꯦ ꯄꯩꯁꯥꯁꯦ ꯀꯥꯏ ꯈꯪꯉꯕ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕꯗꯩꯗꯤ ꯀꯗꯥꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤꯗꯩ ꯀꯃꯥꯏꯅ ꯐꯛꯇꯣꯏꯅꯣ ꯃꯣꯏꯅ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯅꯦ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯈꯣꯏꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤꯗꯩ ꯐꯛꯑꯒ ꯀꯔꯤꯅꯣ ꯀꯥꯟꯅꯗꯣꯏꯅꯣ ꯑꯍꯥꯟꯕꯗ ꯃꯆꯨꯒ ꯊꯨꯝꯒ ꯊꯠ ꯍꯥꯏꯅ ꯇꯧꯔꯤꯁꯤ ꯏꯇꯣꯝꯇꯅꯤ ꯃꯌꯥꯝ ꯃꯤ ꯑꯅꯤ ꯂꯩꯃꯤꯟꯅꯔꯗꯤ ꯃꯤ ꯑꯅꯤꯅꯤ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯊꯕꯛꯇ ꯂꯩꯕ ꯑꯗꯣ ꯏꯇꯣꯝꯇ ꯍꯣꯠꯅꯕꯅꯤꯅ ꯀꯦꯃꯦꯔꯥꯁꯦ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯅꯦ ꯈꯤꯇꯪ ꯃꯌꯥꯝ ꯂꯥꯏꯐꯇ ꯍꯧꯖꯤꯛ ꯍꯩꯅꯥ ꯃꯅꯥꯒ ꯊꯣꯡꯉꯦ ꯃꯌꯥꯝ ꯍꯩꯅꯥ ꯃꯅꯥꯒ ꯊꯣꯡꯕ ꯍꯥꯎꯒꯗ꯭ꯔꯣ ꯄꯥꯟꯒ ꯊꯣꯡꯕ ꯍꯥꯎꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯅꯤꯃꯛ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯍꯨꯏ ꯊꯤꯜꯂꯦ ꯄꯥꯟꯒ ꯈꯔ ꯊꯣꯡꯉꯒꯦ ꯑꯗꯨꯗꯩꯗꯤ ꯍꯩꯅꯥꯒ ꯈꯔ ꯊꯣꯡꯉꯒꯦ ꯍꯩꯅꯥꯒꯗꯤ ꯈꯔꯗꯤ ꯍꯥꯎꯅꯤ ꯍꯥꯏꯕꯁꯦ ꯄꯥꯟꯒꯗꯤ ꯂꯨꯄꯥ ꯃꯟꯕꯤꯒ ꯍꯩꯅꯕꯗ ꯆꯥꯅꯕꯅꯤ ꯉꯁꯤꯗꯤ ꯍꯩꯆꯥꯛ ꯍꯩꯖꯥꯡ ꯍꯩꯖꯥꯡ ꯍꯥꯎꯗꯣꯔꯤ ꯈꯨꯕꯤ ꯆꯤꯈꯥꯏꯕ ꯌꯥꯎꯗꯣꯔꯤ ꯉꯁꯤꯗꯤ ꯍꯩꯖꯥꯡ ꯍꯥꯎꯗꯣꯔꯤ ꯈꯨꯕꯤ ꯆꯤꯈꯥꯏꯕ ꯌꯥꯎꯗꯣꯔꯤ ꯃꯌꯥꯝ ꯎꯕꯤꯕ꯭ꯔꯣ ꯊꯥꯎ ꯍꯩꯖꯜꯂꯒꯦ ꯊꯥꯎ ꯍꯩꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯍꯩꯅꯥ ꯃꯅꯥꯅꯤꯀꯣ ꯁꯤꯅ ꯈꯤꯇꯪ ꯃꯜꯂꯒꯦ ꯁꯤ ꯎꯕ꯭ꯔꯥ ꯑꯩ ꯀꯦꯃꯦꯔꯥ ꯃꯥꯡꯈꯤꯁꯦ ꯁꯤꯅ ꯍꯩꯅꯥ ꯃꯅꯥꯁꯤꯀꯣ ꯃꯌꯥꯝ ꯍꯩꯅꯥ ꯃꯅꯥꯁꯤꯒ ꯈꯤꯇꯪ ꯊꯣꯡꯉꯅꯤ ꯍꯥꯏꯔꯨꯔꯕꯅꯤꯀꯣ ꯊꯣꯡꯉꯅꯤ ꯍꯥꯏꯔꯨꯔꯕꯅꯤꯅ ꯈꯤꯇꯪꯗꯤ ꯊꯣꯡꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯍꯩꯅꯥ ꯃꯅꯥꯁꯤꯁꯨ ꯂꯨꯄꯥ 10ꯒꯤ ꯃꯊꯧ ꯌꯥꯝ ꯄꯤꯔꯛꯈ꯭ꯔꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯄꯥꯟꯖꯕ ꯄꯣꯠꯅꯤ ꯍꯥꯏꯕꯗꯤ ꯌꯣꯟꯒꯅꯦꯅ ꯂꯩꯖꯗꯕ ꯅꯨꯄꯥꯗ ꯄꯩꯁꯥ ꯄꯥꯏꯗꯕꯗꯒꯤ ꯍꯥꯏꯕꯗꯤ ꯌꯣꯜꯂꯛꯄꯒꯨꯝꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯄꯥꯟꯒꯁꯨ ꯈꯔ ꯊꯣꯡꯉꯝꯃꯦ ꯄꯥꯟꯒꯗꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯄꯥꯟꯒꯗꯤꯕ ꯑꯣꯀꯦ ꯇꯥꯕꯅꯦꯕ ꯈꯪꯉꯕ ꯃꯌꯥꯝ ꯂꯥꯏꯛꯇꯤ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨꯗꯅ ꯌꯦꯡꯗꯤ ꯌꯦꯡꯊꯣꯛꯑꯒ ꯃꯌꯥꯝ ꯂꯥꯏꯐ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯉꯁꯤ ꯕꯤ ꯁꯔꯃꯥꯅ ꯂꯥꯏꯚꯇ ꯊꯥꯖꯔꯤꯕꯁꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯨꯅꯖꯒꯦ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯕꯅꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩ ꯂꯥꯏꯚꯇ ꯊꯥꯖꯕꯅꯤ ꯂꯥꯏꯚꯁꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯊꯥꯕꯁꯨ ꯉꯝꯗꯦꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯔꯨꯝꯗ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯌꯥꯝ 5Gꯁꯦ ꯐꯪꯗꯦꯕꯀꯣ ꯃꯄꯥꯟꯗ ꯑꯣꯏꯗꯤ ꯐꯪꯉꯦꯕ ꯈꯪꯉꯕ ꯔꯨꯝ ꯃꯅꯨꯡ ꯆꯪꯉꯛꯑꯗꯤ 5Gꯁꯦ ꯐꯪꯗꯦꯕ ꯈꯪꯉꯕ ꯑꯩꯒꯤ ꯔꯨꯝꯁꯤꯁꯨ ꯃꯑꯣꯡ ꯑꯃꯒꯤ ꯔꯨꯝꯅꯤ ꯑꯗꯣ ꯂꯣꯈꯥꯔꯣꯝꯗ ꯑꯣꯏꯔꯒꯗꯤ 5Gꯁꯦ ꯐꯖꯅ ꯐꯪꯉꯦꯕ ꯈꯪꯉꯕ ꯃꯌꯥꯝ ꯆꯦꯠ ꯂꯥꯎꯅ ꯑꯗꯨꯒꯩꯗꯤ ꯑꯃꯈꯛ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯉꯥ ꯂꯩꯐꯝ ꯗꯤꯄꯣꯔ ꯕꯤꯜ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯒꯗꯤ ꯑꯦꯛꯗꯝ ꯑꯣꯔꯤꯖꯤꯅꯦꯜ 5Gꯅꯤ ꯐꯪꯉꯦ ꯆꯦꯔꯦ ꯆꯦꯜꯂꯦꯕ ꯈꯪꯉꯕ ꯃꯌꯥꯝ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯃꯤꯅꯤꯠ 15ꯒꯤ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯄꯁꯦ ꯑꯗꯨꯝ ꯁꯦꯀꯦꯟꯗ ꯑꯗꯨꯝ ꯆꯣꯠ ꯑꯩꯅ ꯂꯣꯏꯔꯅꯤ ꯁꯨꯝ ꯈꯪꯉꯕ
ꯊꯝꯅꯦꯜꯅꯦ ꯑꯗꯨꯗꯩꯗꯤ ꯇꯦꯛ ꯐꯦꯛ ꯑꯗꯩꯗꯤ ꯇꯥꯏꯇꯜ ꯐꯥꯏꯇꯜ ꯏꯕꯒꯤ ꯃꯇꯝꯒ ꯐꯪꯍꯧꯗꯦ ꯁꯨꯝ ꯂꯣꯏꯈ꯭ꯔꯅꯤ ꯈꯪꯉꯕ 5G ꯑꯣꯏꯗꯤ ꯅꯦꯠꯁꯨ ꯐ꯭ꯔꯤꯅꯤ ꯉꯥꯁꯤꯒ ꯈꯇꯪ ꯊꯣꯡꯉꯕ ꯄꯥꯟꯒ ꯈꯔ ꯊꯣꯡꯉꯕ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯩꯖꯥꯡ ꯍꯥꯎꯗꯣꯔꯤ ꯈꯨꯕꯤ ꯆꯤꯛꯈꯥꯏꯕ ꯌꯥꯎꯗꯣꯔꯤ ꯕꯤ ꯁꯔꯃꯥꯒꯤ ꯀꯨꯀꯤꯡꯁꯦ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯤꯔꯝꯃꯨ ꯍꯣꯏ 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 ꯃꯌꯥꯝ ꯀꯥꯡꯒꯤ ꯈꯦꯆꯤ ꯇꯧꯒꯦ ꯇꯧꯔꯒ ꯇꯣꯅꯤꯡꯈꯣꯛ ꯑꯗꯨꯗꯒꯤꯗꯤ ꯀꯅꯥꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯀꯅꯥꯒꯤ ꯂꯩꯈꯃꯥꯟ ꯃꯅꯥꯒ ꯂꯣꯏ ꯂꯩꯔꯒ ꯑꯗꯨꯝ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦꯅ ꯃꯌꯥꯝ ꯁꯨꯝ ꯀꯨꯏꯅ ꯃꯥꯡꯈ꯭ꯔꯦꯅ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯂꯥꯏꯅꯒ ꯆꯤꯟꯁꯤꯟꯕꯤꯗ꯭ꯔꯕ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣꯝꯗ ꯃꯥꯡꯈ꯭ꯔꯒꯦ ꯈꯪꯗꯦ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯏꯁꯨ ꯁꯨꯗꯦ ꯃꯌꯥꯝ ꯌꯥꯝꯅ ꯄꯤꯛꯆꯔꯕ ꯌꯨꯇꯨꯕꯔꯅꯤ ꯈꯥꯡꯁꯤꯁꯨ ꯍꯤꯠꯇ ꯁꯥꯔꯦ ꯃꯌꯥꯝ ꯉꯥ ꯍꯥꯞꯁꯦ ꯃꯌꯥꯝ ꯉꯥ ꯍꯥꯞꯄꯒꯤ ꯇꯟꯖꯥ mày mày happy đúng không nó lặp thôi kìa cái kia nó dù có kìa ra để cái nó chứ anh hai bay được như này à cái kia nó hất vẫn đang lấy cái tàu ngầm thế này em một cái mấy chiếc xả xẻ mà nó mà tiếng trong được quoi và nó muốn đi giống pha đi á trong rồi này mini super mini này là hay gì ꯃꯇꯦꯡ ꯇꯧꯅꯩꯑꯕ ꯈꯪꯉꯕ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯒꯦꯗ ꯅꯨꯡꯉꯥꯏꯔꯣꯏꯒꯅ ꯁꯤꯌꯥꯔꯕꯨ ꯇꯧꯕꯤꯕꯅꯦ ꯂꯥꯏꯛꯄꯨ ꯇꯧꯕꯤꯕꯅꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠꯄꯨ ꯇꯧꯕꯤꯕꯅꯦ ꯑꯗꯨꯝ ꯀꯩꯅꯣꯅꯤꯅꯦ ꯑꯔꯣꯏꯕꯤꯅꯤꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯁꯞꯄꯣꯔꯠ ꯑꯃ ꯇꯧꯗꯦ ꯑꯃꯅꯅꯦ ꯑꯃꯅ ꯊꯥꯗꯅꯕꯗ ꯂꯣꯏ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯩꯁꯥ ꯄꯥꯏ ꯉꯝꯃꯣꯏꯗ ꯂꯨꯄꯥ ꯂꯥꯛ ꯑꯅꯤ ꯑꯍꯨꯝꯒ ꯄꯥꯏꯔ ꯑꯐꯥꯎ ꯁꯥꯔꯅꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯑꯗꯩꯗꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯂꯥꯏꯁꯦꯟꯁ ꯈꯟꯒꯠ ꯂꯩꯔꯗꯤ ꯑꯦꯛꯗꯝ ꯑꯔꯣꯏꯕꯤꯗ ꯑꯐꯥꯎ ꯁꯥꯕꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯍꯥꯏꯔꯒ ꯃꯌꯥꯝ ꯁꯤꯜꯆꯔꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯍꯧꯖꯤꯛ ꯈꯥ ꯈꯣꯠꯅ ꯇꯧꯔꯛꯑꯦ ꯁꯥꯟ ꯆꯄ꯭ꯔꯥ ꯍꯥꯏꯕ ꯃꯐꯝꯗꯨꯅ ꯀꯩꯅꯣ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯏꯕ ꯀꯗꯥꯏꯗꯒꯤ ꯄꯥꯏꯊꯣꯔꯛꯏꯕ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯣ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯏꯌꯦ ꯈꯪꯗꯦ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯌꯥꯝꯅ ꯑꯩꯁꯨ ꯁꯤꯗ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯆꯦꯛꯁꯤꯟꯖꯔꯤ ꯌꯥꯝ ꯀꯨꯀꯤꯗꯤ ꯁꯤꯗ ꯆꯠꯂꯤꯀꯣ ꯑꯩꯈꯣꯏ ꯒꯦꯠꯀꯤ ꯑꯩꯈꯣꯏ ꯒꯦꯠꯀꯤꯗꯣ ꯑꯩꯈꯣꯏ ꯒꯦꯠꯀꯤ ꯋꯥꯡꯃꯗꯣ ꯑꯗꯨꯒ ꯃꯣꯏ ꯁꯦꯀꯨꯔꯤꯇꯤꯁꯦ ꯅꯨꯃꯤꯠ ꯃꯣꯏ ꯁꯦꯀꯨꯔꯤꯇꯤ ꯃꯔꯤ ꯃꯉꯥ ꯈꯛ ꯂꯩꯌꯦꯕ ꯈꯪꯉꯕ ꯅꯨꯃꯤꯠꯀꯤꯅꯦꯕ ꯃꯣꯏꯅ ꯆꯠꯂꯤꯁꯦ ꯈꯪꯉꯕ ꯃꯌꯥꯝ ꯋꯥꯔꯤ ꯁꯨꯅ ꯑꯩ ꯆꯥꯛꯇꯤ ꯊꯥꯡꯒꯠꯈ꯭ꯔꯒꯦ
Jingle bell, jingle bell, la 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 la. Ma'am, ako yung matalik live si Busia to bida mo ma'am. Nang CV do na, nang CV sinaw yaw bida gadi ma'am. Subscribe to biba kaubigan mo ma'am. Ay gidi do nya mating oi to biba ni. Ama gibo sama ne. Halam ta ni. Mana khan cáiแบบnày bà. Rồi không biết mình sao thế. Ấy thì mày nó khan mà thế. Kia lại gần gì. Nhưng mà nó thà lại là cũng thà này. Em ngắt thế. Có mà nó giống mình được ra thế. Em lại tức là phiếu. Em lại thả đi nè rồi cái tấm ngoài cho em. Mà đâu có ra đi. Em lại tập trung lên em không phải đi xuống xí cái nào. Cái lỗ em lại tức là phiếu. Sayang cái lỗ gì phao thả kì. Em sáng cái hai rồi đó. Sayang cái lỗ gì phao thả ra cái em lại. Em lỗ gì phao với em chứ. Em vẫn với em chứ. Đây là cái lại thả ra cái thùng tôi cho cái hăng đó bác sĩ tụi em 아직 파우용 사기 채널 바이비리바 거기 이설 가사닝온 나늘레바니 사부야데 마 마이렌 통가 히게 사부니 떠보고 마 먹으면니 저 다양 통가지 마이렌 통가 cái recipe hấp dẫn cái mẹ 아잖아 rồi 마이렌 그 thùng giặc 빙하리 그 thùng mà số hào bên ní em chuẩn bị chung đây thùng giặc 빙하리 그 thùng mà số hào bên ní và 마이렌 gì rồi gì cả mà xem tôi ốt gì cái di mana mana mesti có màn gì em trên TV bên kia có thấy lại từ tha ra thấy đấy chứ nhà mà đừng mesti em xuống nó căng thẳng cho em có thể đuổi cam tàu này ghê số lôi làm đầy mà tăng thì có số máy nó thùng ấy ghê cái lôi thuốc nó bị gan nhé chẳng mấy cái nó chạm cái gì hay là đây cũng là những rau của mà đấy nó cái pan của mình thùng rồi cái nữa mẹ thế là xin thằng thùng pan thì thùng vào cái gì đi ra đây la 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 Ay, bukan dia buat bukan tu Musibinan ubara Ngaurini pakhangaidi Pakhangitanoise ubanandaba Karilai bukuno
ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯎꯕꯗ ꯑꯋꯥꯕꯒ ꯀꯣꯛꯑꯦ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯣ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯇꯥꯃꯣꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯗꯣꯏꯅꯣ ꯈꯪꯗꯔꯦ ꯃꯌꯥꯝ ꯁꯨꯝ ꯏꯁꯩ ꯑꯃꯅꯤ ꯁꯨꯝ ꯁꯛꯄꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯃꯤꯅꯦ ꯃꯌꯥꯝ ꯄꯥꯈꯪꯒ ꯅꯠꯇꯦ ꯃꯌꯥꯝ ꯄꯥꯈꯪ ꯅꯠꯇꯦꯕ ꯑꯩ ꯃꯌꯥꯝ ꯎꯗꯤ ꯎꯕ꯭ꯔꯥ ꯁꯦ ꯈꯤꯇꯪ ꯂꯥꯞꯄꯁꯦ ꯈꯤꯇꯪ ꯊꯥꯡꯒꯠꯂꯒꯦ ꯑꯩꯁꯦ ꯈꯤꯇꯪ ꯅꯛꯁꯤꯜꯂꯛꯀꯦ ꯀꯃ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯃꯥꯗꯨꯕꯨ ꯀꯔꯝꯅ ꯃꯇꯝꯗ ꯉꯧꯕ ꯂꯣꯏꯗꯣꯏꯅꯣ ꯂꯣꯏꯗꯣꯏꯅꯣ ꯍꯣꯏ ꯉꯁꯤꯗꯤ ꯍꯩꯖꯥꯡ ꯍꯥꯎꯗꯣꯔꯤ ꯀꯣꯕꯤ ꯆꯤꯛꯈꯥꯏꯕ ꯌꯥꯎꯗꯣꯔꯤ ꯗꯪ 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 ꯍꯣꯏ ꯍꯣꯏ ꯗꯪ 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 ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯏꯁꯇꯦꯖꯁꯦ ꯈꯔ ꯐꯠꯇꯦꯀꯣ ꯃꯌꯥꯝ ꯏꯁꯇꯦꯖꯁꯦ ꯅꯥꯀꯜ ꯑꯃ ꯆꯤꯡꯈꯥꯏꯔꯦꯕ ꯍꯪꯕ ꯇꯦꯛꯇꯩ ꯇꯦꯛꯇꯩ ꯂꯩꯔꯦꯕ ꯑꯩ ꯇꯧꯔꯤꯁꯦ ꯑꯣꯏꯔꯦꯅ ꯅꯨꯡꯉꯥꯏꯇꯦꯕ ꯇꯧꯔꯤ ꯑꯣꯏꯔꯦꯅ ꯑꯗꯨꯅ ꯌꯥꯝꯅ ꯇꯞ ꯇꯞꯅ ꯃꯥꯕꯨ ꯏꯁꯇꯦꯟꯁꯦ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯄꯒꯤ ꯐꯤꯕꯝ ꯍꯥꯏꯗꯨꯅꯦꯕ ꯈꯪꯉꯕ ꯃꯌꯥꯝ ꯇꯦꯛꯑꯒꯦ ꯇꯦꯛꯑꯒꯦ ꯇꯧ ꯂꯩꯔꯦꯕ ꯈꯪꯉꯕ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅ ꯏꯁꯇꯦꯟꯁꯨ ꯂꯩꯕ ꯉꯝꯗꯦ ꯅ꯭ꯌꯨꯇꯤꯌꯥꯒꯤ ꯁꯥꯄꯣꯔꯠ ꯑꯩꯅ ꯀꯗꯥꯏꯒꯤꯅꯣ ꯕꯤꯍꯥꯔꯤꯒꯤꯒ ꯃꯥꯜꯂꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯨꯕ ꯃꯥꯁꯨ ꯂꯥꯏꯛ ꯊꯥꯔꯛꯏ ꯀꯟꯅ ꯑꯩꯗꯤ ꯂꯣꯏ ꯇꯧꯕꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯕꯤꯍꯥꯔꯤ ꯌꯥꯎꯔꯛꯀꯗꯤ ꯂꯣꯏ ꯌꯥꯎꯕꯅꯤ ꯃꯣꯏꯁꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯑꯕ ꯈꯪꯉꯕ ꯑꯩ ꯆꯦꯅꯦꯜꯁꯦ ꯃꯄꯨꯡꯗꯤ ꯐꯥꯗ꯭ꯔꯤꯗ ꯑꯩꯒꯤꯁꯦ ꯋꯥꯠꯂꯤ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯗꯣ ꯈꯛꯇꯪ ꯌꯥꯝ ꯍꯥꯞꯄꯦ ꯈꯤꯇꯪ ꯊꯥꯎ ꯍꯩꯖꯟꯒꯦ masukin daun masukin daun kasih kalian pai ya masa kita jadi ya kita jadi ya kalian lagi pan kokau lagi bang pan cái thùng cái mèo thì pan này làm pan cái thùng cái hầu ở đây nè pan cũng không mà khác đâu mèo pan cũng có riêng mình bro cái gì ulake pan cũng vậy pan cũng có chứ pan được cái thang đâu gì đó anh một khai thế thang thế cái khô mèo làm phần đó ấy thùng mà chúng ta riêng view của mèo ta nó cứ đang riêng rồi mèo nó chả khai đây điều mà
ꯆꯥꯛ ꯊꯣꯡꯕ ꯂꯣꯏ ꯁꯥꯒꯠꯂꯦ ꯐꯦꯟꯒꯤ ꯃꯊꯛꯇ ꯊꯝꯃꯕꯅꯤꯅ ꯐꯦꯟꯁꯦ ꯊꯥꯔꯒ ꯃꯌꯥꯝ ꯅꯣꯏꯗ ꯏꯁꯇꯥꯔꯠ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯀꯣ ꯄꯥꯟꯅꯤ ꯁꯤ ꯄꯥꯟꯁꯦ ꯑꯩ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯏꯔꯣꯟꯕ ꯆꯥꯔꯕꯅꯤ ꯐꯖꯅ ꯍꯥꯎꯏ ꯐꯖꯅ ꯃꯨꯜꯂꯤ ꯑꯗꯩꯗꯤ ꯂꯦꯡꯁꯨ ꯂꯦꯡꯗꯦ ꯄꯥꯟꯁꯦ ꯃꯊꯪꯒꯤ ꯕꯖꯥꯔꯗ ꯑꯃꯨꯛ ꯐꯪꯒꯗꯤꯕ ꯁꯤ ꯄꯥꯟꯁꯦ ꯀꯤꯂꯣ 2-3 ꯂꯩꯁꯜꯂ ꯊꯝ ꯇꯥꯔꯦꯕ ꯌꯥꯝꯅ ꯍꯥꯎꯕ ꯄꯥꯟꯅꯤ ꯃꯌꯥꯝꯁꯨꯅꯦ ꯂꯣꯛꯈꯥ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯔꯗꯤ ꯂꯩꯁꯜꯂ ꯊꯝꯕ ꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯦ ꯃꯌꯥꯝ ꯐꯖꯅ ꯃꯨꯟꯕꯅꯤ ꯕꯔ ꯂꯥꯎꯅꯅꯦ ꯎꯄꯥꯜ ꯑꯅꯤ ꯈꯛꯇꯪ ꯀꯥꯞꯈ꯭ꯔꯗꯤꯅꯦ ꯂꯣꯏꯅ ꯄꯦꯠꯄꯗ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ 4-5 ꯀꯥꯞꯄꯗꯅꯦ ꯂꯣꯏꯅꯅꯦ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯕ ꯋꯥꯅꯤꯅꯦ ꯎꯄꯥꯜ ꯃꯅꯨꯡꯗ ꯂꯣꯏꯅ ꯁꯂꯥꯛ ꯁꯥ ꯂꯩꯔꯝꯃꯦ ꯃꯨꯟꯃꯟꯒꯤꯗꯅꯦ ꯃꯁꯥꯗꯣ ꯆꯤꯟꯊꯔꯤꯕ ꯁꯨꯃꯥꯏꯅ ꯅꯥꯟꯕꯗ ꯆꯠꯄ ꯄꯥꯟ ꯍꯥꯏꯗꯣ ꯀꯔꯤꯅꯣꯅꯦ ꯍꯥꯎꯔꯦ ꯍꯥꯏ ꯍꯥꯎꯗꯣꯔꯕꯅꯤ ꯍꯥꯏꯕ ꯁꯤ ꯄꯥꯟꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯐꯪꯕꯅꯤꯍꯦ ꯃꯌꯥꯝ ꯁꯤꯒꯤ ꯄꯥꯟ ꯑꯐꯕ ꯏꯁꯄꯤꯁꯦꯜꯁꯦ ꯄꯥꯛꯇꯤ ꯐꯪꯒꯗꯕꯅꯤꯀꯣ ꯃꯌꯥꯝ ꯐꯪꯕꯒ ꯂꯩꯁꯟꯕꯤꯔꯣ ꯄꯩꯁꯥ ꯌꯦꯡꯕꯤꯒꯅꯨ ꯂꯨꯄꯥ 40 ꯉꯥꯛꯇꯅꯤ ꯄꯋꯥꯗ ꯀꯤꯂꯣꯗ ꯂꯨꯄꯥ ꯀꯌꯥꯅꯣ ꯑꯗꯨꯒ ꯄꯋꯥꯗ ꯂꯨꯄꯥ 40 ꯄꯋꯥꯗ ꯀꯌꯥꯅꯣ 30 ꯍꯥꯏꯕ ꯅꯠꯇꯦ ꯁꯣꯔꯤ ꯂꯥꯜꯂꯦ ꯍꯥꯐ ꯀꯤꯂꯣꯗꯅꯦ ꯂꯨꯄꯥ 40 ꯍꯥꯏꯅ ꯇꯧꯅ ꯂꯩꯅꯦꯕ ꯈꯪꯉꯕ ꯍꯥꯐ ꯀꯤꯂꯣꯗ ꯌꯥꯝ ꯆꯥꯛꯁꯨ ꯀꯥꯞꯃꯦ ꯆꯥꯛꯁꯨ ꯀꯥꯞꯄꯦ ꯍꯥꯏꯔꯒꯗ ꯀꯥꯝꯃꯤꯌꯦ ꯃꯔꯣꯟꯁꯦ ꯀꯨꯏꯔꯦ ꯃꯔꯣꯟꯁꯦ ꯁꯣꯏꯖꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯃꯊꯛꯇ ꯆꯠꯁꯤ ꯄꯥꯟ ꯈꯣꯛꯄ ꯂꯣꯏꯔꯦ ꯉꯥꯃꯨꯛ ꯌꯦꯡꯉꯨꯔꯁꯦ ꯉꯥ ꯅꯥꯈꯣ ꯏꯁꯇꯦꯟꯁꯦ ꯈꯤꯇꯪ ꯋꯥꯡꯍꯜꯂꯛꯀꯦ ꯆꯥꯒ ꯆꯪꯉꯨꯂꯦ ꯏꯊꯠꯂꯣ ꯉꯥꯁꯦ ꯑꯝꯇ ꯑꯣꯠꯈꯤꯒꯦ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯉꯥꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯉꯥꯁꯦ प्यार है ला 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 ꯑꯩ ꯂꯧꯁꯤꯜꯂꯝꯒꯗꯤ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯔꯣꯏ ꯍꯩꯅꯥ ꯃꯣꯏ ꯊꯣꯡꯕꯁꯦ ꯇꯤꯜꯍꯧ ꯑꯃꯅꯤꯗ ꯍꯥꯞꯄꯤꯌꯦ ꯄꯥꯟ ꯊꯣꯡꯕꯁꯤꯗꯤꯕ ꯅꯥꯀꯨꯞꯄꯤꯅ ꯖꯩꯒꯦ ꯁꯤꯗꯤ ꯅꯥꯀꯨꯞꯄꯤꯅꯦ ꯄꯥꯁꯄꯣꯔꯟꯅꯦ ꯇꯧꯔꯒ ꯊꯣꯡꯊꯔꯒꯦ ꯉꯥꯛꯇꯪ ꯊꯣꯡꯒꯦꯀꯣ ꯃꯌꯥꯝ ꯊꯣꯡꯒꯦ ꯃꯅꯤꯡꯂꯣꯝꯗ ꯑꯩ ꯀꯩꯅꯣ ꯁꯣꯏꯔꯤꯀꯣ ꯃꯌꯥꯝ ꯄꯥꯟ ꯁꯣꯏꯖꯔꯤ ꯂꯥꯏꯟ ꯊꯥꯔꯤꯁꯦ ꯊꯪꯅꯕꯗ ꯂꯩꯔꯤ ꯆꯥꯕ ꯂꯥꯛꯑꯣ ꯒꯣꯔꯇꯣꯛꯂꯣꯝꯗꯒ ꯂꯩꯔꯤ ꯆꯥꯕ ꯂꯥꯛꯑꯣ ꯑꯩꯒꯥ ꯊꯣꯡ ꯉꯥꯡꯉꯝꯒꯦ ꯅꯪ ꯑꯩꯒꯥꯅꯤ ꯀꯩꯅꯣ
보라서 예. 튀김을 이렇게 동사독에 깡증은 수반에 mấy khúc một thằng ngày này mẹ nga ngầu vậy nga ngầu vậy mấy khúc một thằng ngày đây mà mẹ sai cái gì ấy với mình kìa thì nó không like không bắt đầu thì sẽ cái gì nữa ngoài thực ra đó làm tàu là thùng nó mà mất cây rồi chân bây giờ nó kia hay gì tôi chân thế đi không nè Boleh gampangnya tuh pahen namun lonjak pun với học vũ cái là vậy hàng nó chặt thuốc bị răng cái mồm nó mẹ mấy buồn thứ là hàng nó chặt thuốc bị răng cái rồi mà khi mà săn mua bên anh này ấy cái này bên đây này máy này YouTube sẽ hàng mà tới kia hàng này YouTube sẽ hàng mà tới kia mình ấy cứ mình học cái nó không nhớ là học từ đó ấy YouTube channel sẽ hàng mà tới kia và hàng vậy là mặt thiên sẽ nó có thùng nó bây giờ bây giờ mà khi mà săn nó chốt nó luôn rồi vậy anh là thằng có chấm ăn ở đây mèo có ăn gì thế có ăn gì ngấu mà tung mà chịu lời rất là quý mà tung được cái sana lupa mà chịu hay đại này ha mình mà chịu sẽ ngang rất là bên sana lupa mà chịu ngà thế chúng này mèo mà chịu sẽ jadi aku coba down jasa lagi mem aku coba down yes mana hap aja ini apa nih itu begini kang tak căng hạt kìa thế là thằng này đang thang cái này của cái này của thế là cari keluar bersamaku la 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 la
ꯁꯔꯛꯁꯤꯒ ꯑꯩ ꯃꯣꯔꯣꯛ ꯁꯣꯏꯒꯦ ꯍꯥꯞꯀꯗꯕ ꯆꯥꯡꯅ ꯃꯅꯤꯡꯂꯣꯝꯗꯅꯤ ꯑꯩꯁꯨ ꯂꯣꯏꯔꯒ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯃꯅꯤꯡꯂꯣꯝꯗꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯁꯇꯦꯟꯁꯤꯁꯨ ꯆꯞ ꯆꯥꯅ ꯊꯤꯟꯒꯅꯦꯕ ꯏꯁꯇꯦꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯇꯦꯛꯇꯦ ꯉꯥꯏ ꯂꯩꯔꯦꯕ ꯈꯪꯉꯕ ꯃꯌꯥꯝ ꯑꯩ ꯎꯠꯆꯔꯛꯀꯦ ꯂꯣꯏꯅꯀꯣ ꯑꯩ ꯂꯣꯏ ꯎꯠꯆꯔꯛꯀꯦ ꯑꯩꯅ ꯁꯣꯏꯔꯤꯕ ꯃꯣꯔꯣꯛꯁꯤ ꯏꯆꯝ ꯆꯝꯕ ꯃꯣꯔꯣꯛ ꯅꯠꯇꯦ ꯀꯜꯀꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯉꯥ ꯃꯥꯟꯕ ꯃꯣꯔꯣꯛꯅꯤꯀꯣ ꯍꯥꯏꯕꯣ ꯍꯥꯎꯁꯨ ꯃꯅꯝꯁꯦ ꯑꯩꯈꯣꯏ ꯐ꯭ꯂꯦꯕꯔ ꯑꯃꯅꯦꯕ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯅꯝꯁꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯁꯥꯝꯗꯁꯨ ꯐꯪꯗꯦ ꯑꯗꯩꯗꯤ ꯑꯁꯥꯝꯒꯤ ꯀꯥꯔꯛ ꯊꯣꯔꯛꯄꯗꯤ ꯐꯪꯉꯝꯕꯁꯨ ꯌꯥꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯥ ꯈꯣꯠꯇꯅ ꯑꯁꯤ ꯊꯥꯕ ꯌꯥꯕ ꯄꯣꯠꯅꯤꯀꯣ ꯌꯨꯝꯂꯣꯝꯗ ꯑꯩ ꯃꯣꯔꯣꯛꯁꯦ ꯑꯩ ꯎꯠꯂꯛꯀꯦꯅꯀꯣ ꯄꯥꯟꯒꯤ ꯍꯧꯅꯕꯤꯑꯕ ꯄꯥꯟꯒꯤ ꯍꯧꯅꯕꯤ ꯈꯨꯠꯇ ꯈꯤꯇꯪ ꯆꯤꯛ ꯂꯥꯎꯕ ꯋꯥꯅꯤꯗ ꯆꯔꯥ ꯑꯃꯃꯝꯅꯤꯗ ꯊꯣꯡꯉꯤꯁꯦ ꯄꯥꯟꯁꯦ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝꯇꯒꯤꯅꯤ ꯃꯤ ꯑꯍꯨꯝ ꯍꯥꯏꯁꯦ ꯑꯃꯈꯛ ꯀꯣꯏꯔꯛꯄꯒꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯜꯂꯨꯔꯦ ꯆꯥꯛ ꯆꯥꯁꯤ ꯉꯥ ꯊꯣꯡꯗꯣꯔꯤ ꯃꯔꯤ ꯊꯣꯡꯗꯣꯔꯤ ꯍꯥꯏꯗꯅ ꯈꯪꯉꯕ ꯇꯧꯕꯨꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅꯤ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯖꯜꯂꯨꯔꯦ ꯇꯧꯔꯒ ꯉꯥ ꯊꯣꯡꯕꯁꯦ ꯃꯤ ꯄꯨꯝꯅꯃꯛ ꯆꯥꯅꯤꯡꯉꯤꯅꯀꯣ ꯃꯌꯥꯝꯇ ꯑꯣꯠꯁꯤ ꯄꯥꯟꯕꯤꯒꯩꯁꯦ ꯄꯥꯛꯈꯩ ꯐꯪꯕ ꯉꯥꯁꯤꯒ ꯂꯣꯏꯅ ꯊꯜꯂꯤꯅꯦ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯐꯖꯔꯦ ꯃꯩ ꯂꯩꯊꯔꯒ ꯁꯨꯝ ꯂꯩꯖꯔꯁꯨ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯂꯣꯏ ꯍꯥꯞꯆꯜꯂꯨꯕꯗꯩ ꯂꯣꯏꯔꯦ ꯉꯥꯁꯦ ꯍꯟꯗꯛ ꯂꯥꯁꯀꯤ ꯉꯥꯁꯦ ꯌꯥꯝꯃꯤꯅꯦ ꯑꯩꯅ ꯍꯥꯞꯆꯜꯂꯨꯔꯤꯁꯦ This is so haukiꯗꯤ ꯅꯪꯕꯨ ꯄꯥꯝꯖꯩ ꯃꯌꯥꯝ ꯉꯥꯁꯦ ꯍꯦꯛꯇ ꯏꯁꯇ꯭ꯔꯤꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯂꯩꯊꯔꯒ ꯉꯧꯔꯦ ꯑꯩꯅ ꯇꯤꯡꯀꯠꯅ ꯍꯥꯞꯆꯜꯂꯨꯗꯅꯕ ꯂꯣꯏꯅ ꯃꯈꯥꯗ ꯅꯞꯁꯜꯂꯦꯕ ꯈꯪꯉꯕ ꯉꯥꯁꯦ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯁꯣꯏꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦ ꯑꯣꯠꯄ ꯌꯥꯔꯕ ꯌꯦꯡꯁꯤ ꯃꯌꯥꯝ
ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯕ ꯉꯥꯁꯨ ꯄꯥꯝꯃꯨꯏꯌꯦꯕ ꯈꯪꯉꯕ ꯐꯪꯒꯟꯗꯕ ꯉꯥꯅꯤꯅ ꯑꯗꯣ ꯐꯪꯒꯟꯗꯦ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯀꯩꯅꯣ ꯀꯟꯇꯤꯅ꯭ꯌꯨ ꯐꯪꯉꯤꯀꯣ ꯃꯌꯥꯝ ꯉꯥꯁꯦ ꯏꯀꯣꯟ ꯀꯣꯟꯅ ꯐꯪꯉꯅꯦꯕ ꯍꯥꯏꯗꯤ ꯃꯥꯏ ꯃꯥꯏ ꯁꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯍꯧꯖꯤꯛ ꯐꯪꯕ ꯃꯇꯝꯅꯦꯕ ꯉꯥꯁꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯪꯕ ꯃꯇꯝꯅꯦꯕ ꯉꯥꯁꯦ ꯇꯣꯏꯅ ꯐꯪꯕ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛ ꯉꯥꯁꯦꯞꯁꯨ ꯐꯪꯉꯤ ꯉꯥꯁꯦꯞꯁꯤꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯉꯥꯃꯣꯏꯒ ꯃꯌꯥꯝ ꯂꯣꯏꯔꯅ ꯉꯥꯃꯣꯏꯗꯤ ꯂꯨꯄꯥ 100ꯒ ꯐꯖꯔꯦ ꯊꯥ ꯂꯥꯎꯔꯦ ꯈꯟꯗꯂꯥꯁꯨ ꯐꯪꯉꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯃꯌꯥꯝ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯉꯥꯁꯤꯗꯤ ꯂꯣꯏꯔꯦꯅ ꯈꯨꯇꯥꯡ ꯂꯇꯥꯡꯗꯤ ꯃꯌꯥꯝ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤꯗꯤ ꯂꯩꯕ ꯉꯝꯃꯣꯏ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤꯗꯤ ꯂꯩꯕ ꯉꯝꯃꯣꯏ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗꯤ ꯐꯥꯛ ꯍꯥꯏꯅ ꯂꯩꯔꯛꯈꯤ ꯈꯪꯉꯕ ꯃꯇꯝ ꯀꯨꯏꯗꯦ ꯃꯣꯏꯗꯤ ꯂꯩꯕꯗ ꯄꯩꯁꯥꯁꯨ ꯄꯥꯏꯔꯕꯅꯤꯅ ꯈꯪꯉꯕ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯏꯗꯕ ꯃꯣꯏꯗꯤ ꯈꯤꯇꯪ ꯑꯃ ꯁꯣꯏꯈꯤꯕ ꯂꯣꯏ ꯁꯣꯏꯔꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯊꯠ ꯀꯥꯡꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗ ꯀꯥꯡ ꯉꯥꯛꯇꯅꯤ ꯁꯤꯜꯆꯔꯗꯁꯨ ꯀꯟꯕꯅꯦꯕ ꯀꯥꯡꯁꯦ ꯁꯤꯗꯁꯨ ꯀꯜꯂꯦꯍꯦ ꯒꯨꯋꯥꯍꯥꯇꯤꯗꯁꯨ ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯈꯤꯇꯪ ꯋꯥꯠꯂꯤ ꯂꯣꯈꯥꯔꯣꯝꯗꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗ ꯀꯥꯡ ꯑꯗꯨꯝ ꯊꯣꯡ ꯊꯥꯛꯇꯣꯛꯄꯅꯦ ꯅꯍꯥꯟ ꯊꯥꯎꯕꯨꯗꯤ ꯈꯜꯂꯦꯗꯣ ꯑꯁ ꯉꯁꯥꯏ ꯊꯥꯎ ꯊꯣꯛ ꯃꯥꯜꯂꯦ ꯃꯨꯜꯂꯒꯨꯝꯅꯦ ꯑꯗꯣ
ꯂꯣꯏꯁꯤꯜꯂ ꯇꯧꯊꯣꯛꯅꯔꯤ ꯋꯥꯏ ꯆꯠꯂꯤ ꯆꯠꯈꯥꯏꯔꯤ ꯃꯌꯥꯝꯁꯨ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝ ꯋꯥꯅ ꯂꯩꯕ ꯑꯩꯁꯦ ꯁꯤꯅꯤ ꯃꯤꯅꯣꯠ ꯃꯊꯧ ꯇꯥꯏ ꯍꯣꯇꯦꯜꯗ ꯆꯥꯕꯁꯤꯁꯨ ꯍꯥꯎꯇꯦꯗꯅꯦ ꯍꯣꯇꯦꯜꯗ ꯆꯥꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯒꯅꯦꯕ ꯆꯥꯖꯔꯤ ꯍꯣꯇꯦꯜꯗ ꯆꯥꯛ ꯌꯦꯟꯁꯥꯡꯕꯨ ꯍꯥꯎꯕ꯭ꯔꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯍꯥꯎꯏꯍꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯗꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯅꯤꯄꯨꯔꯤ ꯀꯣꯔꯁꯁꯤꯒ ꯆꯠꯂꯒ ꯆꯥꯗꯕ ꯀꯨꯏꯔꯦꯍꯦ ꯁꯤꯅ ꯑꯗꯨꯝ ꯊꯛꯀꯦ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯕꯅꯣ ꯈꯪꯗꯦꯅꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯈꯪꯗꯦ ꯌꯥꯝ ꯊꯣꯡꯕꯒꯤ ꯇꯟꯖꯥꯅꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯅ ꯉꯧꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯁꯤꯜꯂꯦ ꯃꯌꯥꯝꯁꯤ ꯇꯥꯏꯃꯤꯡꯁꯦ ꯂꯥꯛꯑꯣ 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 ꯂꯥꯏ ꯄꯨꯔꯕ ꯂꯥꯛꯑꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯀꯧꯊꯣꯛꯄꯒꯤ ꯇꯟꯖꯥꯅꯤ ꯍꯥꯏꯕꯗꯤ ꯃꯔꯣꯏ ꯃꯄꯥꯡ ꯉꯧꯕꯒꯤ ꯇꯟꯖꯥꯅꯤ ꯃꯌꯥꯝ ꯂꯥꯏꯞꯇ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯥꯏꯞꯇ ꯂꯥꯛꯑꯣ ꯈꯪꯗꯕ ꯍꯩꯇꯕ ꯃꯌꯥꯝ ꯈꯪꯍꯧꯔꯣ ꯍꯩꯍꯧꯔꯣ ꯁꯦ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯍꯩꯖꯔꯛꯇ꯭ꯔꯦ ꯌꯥꯔꯤꯁꯦ ꯀꯩꯅꯣꯝ ꯇꯧꯗꯦ ꯈꯥꯡꯗ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯂꯣꯏꯕꯣ ꯑꯁ ꯐꯖꯔꯦꯍꯦ ꯃꯥꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯁꯤꯅꯤ ꯃꯅꯝꯒ ꯅꯝꯃꯛꯇ꯭ꯔꯣ ꯃꯌꯥꯝ ꯃꯌꯥꯝ ꯁꯤꯒꯤ ꯇꯟꯖꯥꯁꯤꯗꯀꯣ ꯃꯔꯣꯏ पाँचफोरन मेथी नाकुप्पी अकंबा ngꯧꯔꯤꯉꯩꯗ ꯃꯣꯔꯣꯛ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯗ ꯀꯅꯥꯒꯨꯝꯕ ꯍꯥꯟꯅ ꯍꯥꯞꯆꯤꯟꯖꯕꯅꯤ ꯑꯩꯒꯤꯗꯤ ꯐꯖꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯅꯤꯀꯣ
ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯗ ꯊꯣꯡꯕ ꯃꯤꯒꯤ ꯔꯦꯀꯣꯔꯠ ꯀꯩꯗꯧꯕꯩ ꯂꯧꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯗꯣ ꯋꯥꯍꯪ ꯍꯥꯏꯗꯣ ꯂꯩꯌꯦꯕꯀꯣ ꯁꯤꯅ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅ ꯍꯥꯎꯕ ꯍꯦꯟꯕꯅꯤꯀꯣ ꯃꯌꯥꯝ ꯑꯁꯦꯡꯕꯗꯤ ꯊꯥꯖꯕꯤꯌꯨ ꯀꯣꯆꯨ ꯄꯥꯟꯁꯦ ꯍꯥꯟꯅ ꯊꯣꯡꯒꯦ ꯀꯣꯆꯨ ꯁꯦ ꯑꯣꯀꯦ ꯅꯣꯡꯇ ꯍꯥꯞꯀꯦ ꯊꯨꯝ nimak ya sini kan tapi dia bilai hau bilai mai ngau bu macam nak khatang khat gitu lah hau tu lagi mai di go mai nang ngau di go manamsidi loi ha manam kunung siang ni ya macu selesai loh selesai ini untuk oke hau thì biết thở nhá nhưng mà thấy bạn nó chưa thở gì đâu sih ini mana lagi em dừng biếu ngoài biếu mình làm tốt mình mong ngoài biếu mèo bon suan na lạp sibu mà phong phan biếu mi cái tay chẳng thể lối mang cái đấy mèo cái nào sẽ thủng cái giờ nữa mèo cái nào sẽ nạp các mình thủng cái này ừ cái nào nạp các mình thủng cái này là cái thao này उड़ जा कावा काले तेरी thong kiểu kia diễn mà phạt tua vậy mẹ
일 mga para mềm trứng quả mềm không bao ngầm rồi mềm chứ nó mềm cái hàng cái ấy chứ ngầm rồi chừng đấy cái tình đó thì cơ vào chúng đang không đâu rồi suga rồi suga cái gì hấp dẫn đây cái này phải nam cái ủ ra nó bố được nó không thể phải nam gì cái ủ là tôi làm kìa mà bằng cái card nó chúng ta tăng số máy nó hấp yếu cái đi hao rồi nó không máy nó pan là con mà nó pan đi sao có hay chưa nha 사도 구이래 해 매암 사도 부도 부 구이라 머니 도나 매암 아이 라이프세 아이 다저럭구니 매암 매암 라이프 락피오 라이프 puno ada cuna sih keno मैम kanam komentar oke nih ai gasi pun si vidra bo मैम panik langsung ke kau hina cái chuyện chứ hina rom đâm tông không làm hina rom đâm lạc thôi mình hina này không có cả tà đâu Asuran methi rồi là một cái phần nữa đó nó có cái sang bạn lấy căn bánh lên lấy sao chứ thế nào thì một thằng là làm đây hả biết mình mới thằng nào làm cái bộ cả có hậu vậy mà giờ mình đang cái sự sao rồi bây giờ phải lâu chứ
ꯍꯩꯅꯥ ꯍꯥꯞꯄ ꯌꯥꯔꯦ ꯁꯤꯗꯤ ꯍꯩꯅꯥ ꯃꯅꯥ ꯌꯥꯎꯅ ꯈꯛꯇꯪ saya tadi kalau belum masuk tengah sini hari ini oh boleh ini nó thùng cái quỳ ra bên đi mềm làm lại nhé bây giờ bạn nó phải có lối học bây giờ thì ăn ở đấy thùng có dài này thùng vắng đó là cái để bên này Bibi lai, tapi gua baru coba maju, baru coba kadang jadi baru coba apa lagi? Đây là các nó thầm bóng bộ lọc đó thì mà các ta chạy chân mới ra đây thì mày nó làm thế này thì nó học thôi là cái Kata pan gitu hap tuh demi otomatis mundur apa nih mau berapa masih cái nồng chù rất hay nữa nồng thì chứ mà nghe được à nồng cái chù gì mẹ xuống cái riêng cái pan thùng mà xem pan rồi pan màn với cái thùng bác rất là sâu đấy hết rất là sâu anh mà kami pula suka kifai deh kamu ya mula ba kamu thằng riêng cái mẹ mình đâu có mình gì ba vậy thế giờ cái camera xem máy nó là thô cái mẹ hồ đấy nó có hay nát thùng bằng cái số rồi máy nó
Coba. Ngã lại ra học thì hết em ra sẽ bố thầy cái phần một với mình với nó một cái học sơ lối với nó học sơ lối để một tay rồi phần một đấy em đó làm giống cái chặt thật là cái gì mà cả hỏi em phải lắm có rồi tất cả thùng thùng gỗ kính tăng thấy đây là hạt đấy xù rồi ra thì mà xin chia thẳng đấy masih được đấy làm mà cái thầm đấy mình thì cái thùng nó có sao vậy các bạn là mà chỉ để cái gô là cơ chỉ thơ vẫn chưa dày nữa còn có cục chân ghế em nào làm được cái xong gì nào thì cũng rất nhiều này ba xin lên em thấy nào sử dụng thế nào rồi mang cái chụp nào chụp đó sau đây mày em lại tức là vô mày em lại tức là ô mày em lại tức là ô cái băng là cái nồi vô cái mang là cái gan là cầu đi bị săn ma blog là cầu đi mày em bị săn ma blog là mày em lại tức là ô mày em lại tức là ô sẽ là hay là thông bá sẽ là qua mình đi cái pan cái thông bá mày em mà tao lấy hàng cái câu mày em xuống cái là chừng ngon này ngahap pa pin tung ra kumana lagi bisa pa ngam sakit dulu ya sakit dulu ya kare itu lagi nak kopi loi lúc jam nak kopi do loi kare pirak pa mi do thank you cooking cái sắc sẽ không cooking cái sắc sẽ ra đây mang này cooking cho vậy kìa cooking cái phản biệt bay và nó ngày cả lên này em thùng thì chất gì hết thùng mà cái chất tép vào con em
nó sẽ một vàng còn mình sắm như mai vậy vàng thật đẹp ồ yeah, 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 yeah. Ngành đó có phần màng ấy luôn thuộc tí này xin lỗi đó phải lại ok mấy em ngày video cái mà thiên thuồng cái mấy em cái mà thiên thuồng cái hay biết đâu ấy cái đi hay tiêm mani hay cái nó hay tiêm mani thôi chứ em kia hay na cái thùng có lôi cái này em hay na thùng cái gì hay na thùng có lôi mấy một thằng lagi hajar apa mấy một thằng này ok ta đây chứ em phải đi gom thì giao đi hết phải đi gom này em xem một hàng cái ghé xem một hàng ghé ăn thùng rồi em lười được tới đây cái đài xem em rồi làm đài game tới em đài tâm tất phân chê em là ô cái gan chi là còn gì em đài tất phân chê ta gan còn gì chi đâu em pan chơi rồi cái thoại ra bây giờ tahan tahan boleh boleh ya 저기 멧돼지 무기 반자들 xài cái thằng phun thì hết cả đây đấy luôn nó hỏng nó đẹp quá nó ăn nó đeo ba cái đi nó ba teman itu nih sing tengah hapus lah oke vài chân xin bền đang ngạc không kìa nhìn thấy kìa làm cái đó nang bisa mana kau pilih bisa mana blog na thầy thuốc con đi rằng hả không riêng cái có mẹ chỉ được cái mét tàu một con mèo tàu đó tàu ini saja hay tadi kohong mau sini mèo mắm một xôi thì hết mèo trên thi ai nè hầu đây mèo xôi đấy hầu đây thế Ma'am, loisam kita dah sudah ma'am. Makeup am tang or basu ma'am live to lak pio.
ꯃꯌꯥꯝ ꯑꯃꯅ ꯂꯨꯄꯥ ꯃꯥꯟꯕꯤ ꯊꯣꯡꯕ, ꯂꯨꯄꯥ ꯃꯥꯟꯕꯤꯒ ꯄꯥꯟꯒ ꯊꯣꯡꯕ, ꯑꯃꯅ ꯍꯩꯅꯥꯒ ꯊꯣꯡꯕ ꯃꯌꯥꯝ ꯐꯖꯅ ꯑꯩ ꯇꯪꯉꯒ ꯌꯦꯡꯉꯦ ꯈꯔ ꯈꯔ ꯂꯥꯛꯄ ꯍꯥꯏꯅ ꯑꯗꯣ ꯐꯖꯅ ꯍꯥꯎꯔꯦ, ꯌꯥꯛꯁꯨ ꯌꯥꯛꯇ꯭ꯔꯦ, ꯐꯖꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯃꯌꯥꯝꯗꯨꯅꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕꯤ ꯃꯌꯥꯝꯁꯨ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯆꯤꯟꯗꯅ ꯊꯣꯡꯕꯤꯌꯨ꯫ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯈꯣꯠꯄꯗ ꯗꯦꯁꯥ ꯉꯥ ꯊꯣꯡꯕꯗ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯕꯁꯦ ꯍꯩꯅꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯒ ꯆꯥꯛ ꯆꯥꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯊꯣꯛꯑꯦꯕ ꯈꯪꯕ, ꯎꯄꯥꯏ ꯂꯩꯇꯅ ꯆꯥꯔꯤꯅꯦꯕꯀꯣ ꯍꯣꯇꯦꯜꯗ ꯆꯥꯕꯁꯦ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯍꯩꯅꯅ ꯆꯥꯏ, ꯑꯩꯗꯤ ꯍꯩꯅꯗꯦ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯆꯤꯟꯕꯁꯦ꯫ ꯄꯥꯟꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯎꯁꯤꯠꯊꯑꯣꯏꯗꯕ ꯄꯥꯟꯁꯨ ꯌꯥꯎꯔꯤꯌꯦ꯫ ꯃꯌꯥꯝ ꯁꯦ ꯃꯩ ꯂꯩꯊꯔꯒ ꯏꯁꯇꯤꯝꯗ ꯃꯌꯥꯝ ꯂꯥꯏꯚꯇ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯂꯥꯏꯚꯁꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ, ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ꯫